Ngasigi maruiba pausing pizare. Imung manunggi miyoy puna positive oibada COVID vaccine dose na kapa miyoy amade negative oikre. Miyam ki miyut singi mahuta lanai miyoy singna COVID care center singda mateng pangba asi ikai ningai ni haina MLA kumuksam joy kishana fongdokre. Amadi Nagaland gi miyoy ani Haryana da chingna ningai oiba mawongda laikhidabagi matangda neshona thizina batakshintre. Kurumzare ELITETV news put bidding tabi riba singbu LUCHINGBI na taramnok chari. Miyamda mapumoiba pau pizza dringai mangoina na COVID-19 ga mari leina na laingak na piriba SOP sing ngang na chatpina na ba khanganjare. Miyamna matam pumbada marks piba khutsa sing na hamdok piba amadi mi amaga lap na leivina ba khanganjare. Masida sunatana COVID-19 gi vaccine sing matam chana kapthok piduna laitat asibu lanthing na bada adom gisu achobo thodang lobiu haina ELITETV gi maikei digi appeal tawjari. Hauzik mapumoiba pausing pizari. Nambol Kentragi Laitonjamda imung amaki miyoy sing paktakna COVID positive oiraga COVID vaccine second dose ka phaubi amadi negative oikre. Negative oikrabi adugi maming loitam ningolaima chahi humpu mapuroiba danesor Laitonjam makha lekai digine. Thaudok asiga mari leinana ningolaima na fongdorakpada mahak khathong awang amadi Laitonjam Anganwadi Center da worker oina thabak tawri. Manipur da lengaki yathang amagi makhada frontline workers sing vaccination tawbada tangai fadana COVID vaccine first dose kapke. Aduga chahi asigi January thada amuk second dose kapke. Adubu haukiba tha asigi tang kun ganipanda mahaki imung da leiba miyoy taruk punna test tawke. Maduda magi mapuroiba yauna chahi kun gamari amasung kun nipan suraba machanupa ahum amadi chahi kun taruk surabi machanupi ama puna miyoy mga positive oike. Mahak khaktang oirakhide masi vaccine kaphobana ni thajai maramasina miyamna COVID tagi punsi kanja hauna naba chingnaba leitana vaccine kapi hau haike. Ado aigi imung manunggi oina mi taruk chaje mi taruk chaba sida mukhoi manga amadi positive ore aduga aina negative ore adu aina vaccine anirak dose anirak kapki bagi adu oigene na ai khale aduna miyam da ki biganu vaccine kapase soidana kapthokpiyo ai vaccine si kapadagi aina ngasi negative oibane na Lanai miyoy amadi kangbu singna COVID care center singda lem na chak pizariba si lengak pairiba singna ikai ningai ni haina MLA kumuksam joy kishana fongdokre. MLA masana thadorokpa video footage samada MLA na makha taraduna Milan Enterprises samadi bazar gi leiriba miyoy singna COVID care center kya gi leiriba anaba singda lem na chak piriba si MLA minister sing ikai ningai oire. Hauze ekhoi gi ithau asi COVID lanthing nabane lamdam asi gi leiriba MLA minister amadi MP sing na su thokpiraktuna asigumba thabak asi tawhaningi. MLA tara khaktang thokpiraklabadi mahakaloina na COVID care center singda lem na chak pibang amkane. Hauzik maki oina mahak na lamfelgi RD wing da leiriba COVID patient singda breakfast gi horaga lunch samadi dinner lem na piragani amade Million Enterprises na numit tara mangani amaga nauna lem na chak pizagadoriba asida chana na bacheng mateng panglagani amade award apak puding makpusu puthokani haina mahak na makhatake. Ai oina ngasidagi hauna ai kendra su leiriba RD wing da leiriba singse ai kendra natago singsu RD wing da hek leiriba patient singse kanagumana food delivery khudong chaba double leragadi ayuki breakfast aduga morning gi lunch akoi gi meal lama aduga nungdang gi akoi gi dinner lenjima si akoi tagi lem na pijagani hayusima miyam da lokupsari RD wing gi oina kanagumana akoi gi asugumba service phangbining bo leragadi akoi gi contact number sing ado akoi RD wing gi Dr. Roki medical superintendent akoi number sing pira thamjage mastagi lawba yadigani masi aina akoi gi Million Enterprises Scientific Enterprises na COVID care center da akoi gi chana thakno polam pi basda aina kacheri beseng se Manipur gi da COVID se thengna akoi gi kanbang amawdra ba lagai graba dugumba thawai sing aduda hangna kachabani akoi nasu leiri pm sina leitaba sing dugi hangba chatpa ngamgidaba anaba hangba chatku mayam ado akoi ni ngasi kachari beseng se anaba sing kachari beseng se makoi gi thawai sing aduna atma santi oibiu haiba dumitang ayang na kache
BJP की मरुइबा थौरम कया सरुक याननबा BJP की National General Secretary Organization BL संतोष ngasi इम्फाल दा थुंगलखरै महाकने इम्फाल दा थुंगलखिबा दुगा मरी लेना Chief Minister N Birena social media da थागलकपा पोस्ट अमदा BL संतोष की मणिपुर खोंगचद असिना BJP मणिपुर प्रदेश की कार्यकर्तास खुदिंगमक हेना पुकनिंग थौगटपा ngamlagani हाइके इम्फाल की एयरपोर्ट यौरकपगा BJP की लुचिंगबा अजय जमवाल संबित पत्र यावना BJP मणिपुर स्टेट यूनिट की लुचिंगबा कयाना तरामना ओके North East Students Organization नेशोना गुरुग्राम हरियाणा दा यामना चिंगना निंगाई ओइबा मओंगदा लैखिदबा नागालैंड दगी मियोय अनि अदुगी पाउ ताबदा अवापा फोंदोखरै लैखिद्रबा रोजी संगमासी आइसक्रीम अमा चारुबदगी ICU दा पुखटलबा मतुंगदा लैखिदबनी अमदी महाकी मयाम थोकपा लैखिद्रबा सामुएल संगमाना असिना मसामकी होटल रूम दा थौरी यालगा असिबा हक्चांग अदुदा सोकपगी ममी तादुना लेरंबनी हाइना नेशोना थादोरकपा चेरोल असिना हाइरे नेशोना मखाताना मसिगी यामना नुंगाइतबा मदी चिंगना निंगाई ओइबा मिसी असिगा मरी लेना ऑथोरिटी न थिजिनबिना बातक्षिलक्ले अमुको अमदी यूनाइटेड क्लब ऑर्गेनाइजेशन बिष्णुपुर डिस्ट्रिक्ट यूकोविड ना बिष्णुपुर डिस्ट्रिक्ट कोविड-19 टास्क फोर्स की थौमी सिंगदा कोविड-19 लाइचट असिदगी ngakthoknanaba आयु 64 अमदी आर्सेनिक एल्बम 30 की हिदाक सिंग खुसिनाख्रे अमुको की लमजिंग मखादा यूकोविड अमदी बिष्णुपुर डिस्ट्रिक्ट कोविड-19 टास्क फोर्स का खुशमनदुना ममांग थागी जुन तरा निपानदगी लाइचट असिना मरम ओइदुना अवाबा मायोकनरबा इमुंग सिंगदा तेंगबांग पीबगी चथरकपा थौरंगी सरुक ओइना पीखिबने थौरम अदुदा लाइरबगी पनखै मखादा लैबा इमुंग सिंगदा चाननबा पोलम सिंग खुसिनखे इंडिया दंगसी पांगथोकलिबा डॉक्टर्स टेगा मरी लेना नाउरिया पाखंग लाकपा एसीदा कोविड-19 लांथिंग नबदा अचौबा थौदांग लौरिबा डॉक्टर सिंगु बीजेपी मणिपुर प्रदेश के एग्जीक्यूटिव मेंबर SKV ना अचंबा खुदोल पीदुना इकाई खुमनख्रे थौरम अदुदा KV ना हाई साथीरबा लेना लाइचट कोविड-19 असिदा मियोइबगी पुंसी कयाबु कंदुना मांगजिन थाना लाइचट असिबु मायोकनरिबा डॉक्टर सिंगु अखोइना सुकी मतिक थाक वागना इकाई खुमनगदबने असिगुमलबा लुरबा तंजा असिदा मथौ पांगथोकलिबा डॉक्टर सिंगना करिगुंबा सोइखिबा यावरबसु मदु अखोइना ngakpiba tangai fade asoiba macha amagisu hekta mathau toriba डॉक्टर सिंगदा फुबा चैबा तौबा हाइबसी तौबिगनो थौना हनबा लेतना कथोकपगा लोइनना मियोइबा की कांगलुप की पुंसी कन्ननबा लाइचट असि थेंगनबदा चोकथबा नाइदना थौना ईश्वरना पिन्याबिबा ओइरसनो हाइबा वाफमसु थमखे हौजिक पाउगी मरक्तन अतेन ब्रेक अममुक लोमिनसी नो संद्रिबो अस खरंगना ससिना हारगो कई नोइसिबो कई से पिनाइसिबो हेमा कोविड की वैक्सीन कापथोसेना ngana du phazna hainai dudi आई हक्सांग कइसु तौदे आई कापो नते हक्सांग कइसु तौदबो इंगोनि दा कापा कई कादेनो आई कापो हाइसिने tamo narak dringai dana isana hana sexual hobuna phatro kapthokpuna phatabra हो यारे सेक्शन मन दुम कापरो आई कापो as khangdre da kamai ngana duna khangdre ai phare adude ai chalukhige pungo mamai da kapuge ko papa ngaleramo COVID-19 लाइचट असि ngakthoknabagidamak COVID की वैक्सीन कापना लाइचट असि मरि लेनबा लैना लाइचट सिंगदगी ngakthokjaba ngami masida natana लाइचट असि sanghandanabagidamak matam matamgi sarkarna pirappa sana kakmon sing aikhoi ngakna chatminarasi कोविन एप्स ता रेजिस्टर तोपिदुना अदोमसु सुक्सोय सोयदना वैक्सीन असि कापथोपियो कोविड की वैक्सीन कापथोकपुना कोविड लैतबा इरमदम ओहिमिनरसी aikhoi वैक्सीन कापलेसे ब्रेक की मतुंगदा मयामबु तराम नोकचरी मखाताबा पावमु पिजरी कोविड-19 लाइचन मरम ओइरगा मियामना थेंगनरिबा अवाबसिंग कोकननबगी पांदमदा इंडिया लेंगांगना PMJKAY अमदि नेशनल फूड सिक्योरिटी एक्ट नपसागी मखादा इमुंग सिंगदा चेंग किलो मंगा सुना पीदबगी सोशल डिस्टेंसिंग ngakna wakat mifam amangasi तोपचिंगी चदन पोकपी लेमांग अमदी हाइट्रोई पोकपी लेकाइदा फंख्रे आधार लिंक तौदबना तौदब ओइरगसु लिंक तौरब सिंगदी लेंगांगना पीबीरिबा चेंग किलो मसिंग असि सुना पीबीननबा मरी लेनबा सिंगी पुकनिंग चिंगशिनखे लोइनना मीटिंग चंगबीनबसु मियामदा अपील तौरी
Prime Minister Narendra Modi na Dr. Stegi Pausel Pirakle, Mahaki tweet oina piba Pausel da hai, Indiana hidak langthaki lamda changshiliva thabak sing thaningai oi amade, aikogi planet asisu tinjang kaijang tana thambada achoba thodang lauri hari. Manipur dagi IFS officer Muhammad Nur Ahmad Sheikh, Government of India ki Joint Secretary oiragani haina, Ministry of Personnel, Public Grievance and Pensions, Department of Personnel and Training, Secretariat of the Appointment Committee of the Cabinet, Government of India na haukiba tangkuntrada thadropa chirolamana haire. Indian Foreign Service IFS officer Muhammad Nur Ahmad Sheikh pu Cabinet ki Appointment Committee na ayaba pikraba IFS officer kungamatoi khankatuna promotion pibada yaurakpani haire. Awang nongpoktagi ahan manupi oina Manipurgi kwa kaithal ngana pi thongdagi Rina akoi zamna ngasidagi hauna Director General of Audit Infrastructure gi thaupuba hauragani Hiram siga mari leina ngasi Comptroller and Auditor General of India gi Principal Director Personnel Bikram D Murugarasna order amasu thokre Mark Hana Commercial Audit Amadi ex-official member Audit Board 3 New Delhi ki Principal Director Oirambata Natana Central Amadi State Kiagi Public Sector Auditor Experience Leirabidi Loinana UNICEF Headquarters New York Amadi Malem gi Organization Kayagi International Audit Tokre Amasung Indosai gi Certified Training Specialist ni Ngasi Salin Digital gi Minister Yoda National Doctors Tegi Thoram ama pangthokre Thoram aduga mari leinana fanjawbam lanajitna phongdokhibada aikoi miyoibana Doctor Singna kathokpaga loinana lauriba thodang sing asi kaufam thokte karigumba laibak thiba thodok amadagi patient leitaba yaubada Doctor amadi health workers singda tainabagi chanabi asi yaningdaba phongdokhe Thoram aduga mari leinana RIMS ki Psychiatry Department ge Head of Department Dr. Leninda Lengyan P amasung achamba khudol piduna ikai khumnakhe Housi pandemic of people see the Dr. Singh in low river Togama, a systematic chowi, other than Makoina Tawai Kubak half the Tovasida, Karigumba, Lake of Patient Amana, Lahing Ada, Tobina Masin to Kokuga, Kariguma Kudum Tiba Amadagi, like another Matamda, Dr. Singh the Tainava, Hospital the Tainava, a Sikumlava city Tohaning Day, Doctors Dana Lakpasida, Manipur labor, Dr. Singh, Amadi, Bharat the labor, Dr. Kwai Kuding Makta, Aiguiva. Wish Hajabatai, Doctors Digi, Nungaiba Yaifa Mongola to Supijari, have often the Tamzari. Paugi Maratana attend break amalumina say. I could make sing God bless I could make sing God bless Honey Punchi Saukat Kotang and Gillesi Jati Bizati Kai and the Corona Lantern Technology. I could make some goblins, Corona Binglesi. Punchi Sauka, my Gaida, Hanna Palese. Punchi Sauka, my Gaida, Hanna Palese. Asing mune, akhoi pone vaccine kap thokna, corona denga thokna. Hani Punsibu Hanjano Hanabada, Adam the Sort Yabi. Breaking Matunda, Mayamutaram Noxari, Makataba Pau, Pizari. Moirang Kanglero Lamadi, Manipurgi Ipanat, Ipunatka, Mari Lainava, Tabak Thoram Kayada, Mangzil Tana, Achopa Thodang, Lobiramba, Besnupur District, Moirang Kumam Lekaidagi, Kumam Tuleshona, Manung Matam Satana Leki Tabada, Moirang Kendra Punba, Maira Paibilup, Mamkil Amadi, Kege Moirang Kanglero Kanbalup, KMKKLG, Tomi Singna, Ngarang Awapa Fongdokre. Moirang Koiru Lekaki Mandap Tapang Tokiba, Thoram Aduka Mari Lainana, Secretary and Thava Devina, Kumam Tulesor, Elias Lan Lumpa, Ngangloicha, Ningthemna, Ikang Kangaudana Leki Dabada, Tamoisok, Nanungai Taba Fongdoke. Loina na mahak na tauramba ipanat ipunat kan na baho na ramba puptamag mampil na kaubang amloy haike. Seba Varati Imphal na oxygen concentrators nifu Canadian Social Group Oxygen Langar dagi Manipur pura kray.
Mamang thada oxygen concentrator nifumanga yamlaba masingi IR thermometer amadi oximeter sing purak pamadi yentoklaba matungda volunteer coordinator Lieutenant General L Nishikanta Singh retire na oxygen langar dagi oxygen concentrator nifu amaga puraktuna Manipur gi praja amadi government ki COVID-19 lan thingnabada mating pangkhre Concentrator singasi Yairipok, Maram, Loktak Project, Hianglam, Thawal na chingba mafong kayada lairiba hospital singda masing amadagi ahum phauba yanthokre. Ngasi All Juribam Hindu Jagaron Association ga Judicial District Court Juribam ani na khusham naraga yamlaba uchara kaya court complex sa thakre banma saf kamari lena uchar thakibagi thoram aduda advocate cum social worker A Surendra Kumar na CM Nongthomba Biren amasung concerned minister da Manipur gi kendra humpugi manungda hiram khuding da sothaduna leiraba Juribam A Sibu general public amasung lairaba miyam gi awaba khangbiraga Juribam da district and session court atupada hangdok pinanaba appeal tawke Hauzik aroibada maroiba pau amuka na pizari. Imung manunggi miyoi puna positive oipada COVID vaccine dose na kapa miyoi amadi negative oikre. Miyam gi miyut singi mota lanai miyoi singna COVID care center singda mating pangbasi ikai ningai ni haina MLA kumuksam Joy Kishan afong dokre. Amadi Nagaland dagi miyoi ani Haryana da chingna ningai oiba moongda laikhidabagi matangda neshona thizina batakshilkre. Ngasigi oinadi ELITETV News numidangi pau matang asida loishinjare mining tabiri basingbo amukana khurumjare.